Hello mayam ngasisu crime ge no video ang pudra luxury ngasi video sisu yam tamthiwa mi hat amagi wari ni ka taminare se to ngasi gi wari se yam sangani maram maduna mayam na waro bi roi ngasi gi wari se part ani thokna khaidau charge ka aina wari se liyu matam da pulap amuk to yan tharpa tar ga video se pungam hena sangane ba ka aduna mayam convenient oina bi tabakta video se tension lage video se part ani thokna khaidau charge ahan bada matamdu 2015 gi June gi thani matamdu gi Mumbai Police Commissioner si Rakesh Maria ko bunupa mano rame mahak asi yamna afauba police official singi marakta mahak so mani maramdi mahak ki matamda yamna achoba thodu ani khak thoi haiba thodu ani sigi investigations officer si mahak no oikhibadi thodu ani do mingwaina balabada 1993 gi Mumbai serial blast amadi 26/11 gi Mumbai terror attack hariba thodo ani sibu investigate tawhiba nupa amakhakni Rakesh Maria hariba nupa ase nongmana 2015 gi June gi thasida maki office ta phammaga leiri kan da khangudana magi phone da unknown number amakha call lak ami hariba call du mana pakhatta matamda sakhangda nupa amana mangonda hairapasi sheenabora ko binupi ama haukiba chahi ahum sidagi thiba khangdana manganga leiri mahak asi kanagumba amataga haiba chahi ahum sida pau phauna ba leite agi wakhanda mahak ase kanagumba amana hatlaga manghankhibani haina khale haliba mi sisu kana sunate mahaki hek pokminabi mache Indrani Mukherjina hatlaga mahak manghankhibani hairamaga phone du kakhirame Indrani Mukherjee ming hekta matamda Rakesh Maria gi masado haifet khawtak chabam farmi kaigino hai taragadi Indrani Mukherjee matamdugi yamna fawarba INX Media gi founder or owner oiriba aduga Star India gi ex CEO Peter Mukherjee gi loina bini Peter Mukherjee yamna paisa paiba powerful laiba cho businessman amakhakni aduna magi nupida khut thaba haibasa Peter Mukherjee masamakta khut thabani haina Mumbai Commissioner Rakesh Maria na khalami maram aduna makoide karigumba ahit pa amata pidana haireba ngasagi stranger call aduda piramliba paw ase sumira lalera habase thijanamagi damakta Rakesh Maria na plan am yalami plan dugi makhata ko ina magna yamna special oiba team ama police ki samami haiba team sida mahakna yamna thajaba aduga magonda loyal oiba police personnel singya holami aduga makoida akan pautak amaga loinana haiba case haiba paw ase kawi am chumi lali habase thijanama hairami aduga makoy thena matamda Indrani Mukherjee amadi Peter Mukherjee da makoy gi mathakta karigumba khara thijalle habase khanghalloidabani haina yamna akanba pautak pirame Rakesh Maria gi pautak matungina haiba ngasagi special police team sina ngasagi unknown stranger call dunu piramba paw se kyamu yamna chummi or lali aduga sheenabora ko binupi ma hokiba chahi ahum sida Manghnkhi Haibagi kyamu yamna chummi habase khangnabagi damakta makoi investigate toba horami investigation gi part amo oina hokiba chahi ahum haibadi 2012 tagi manak napuda laiba police station singda file torkhiba missing report ki case mayam ado hangdoktuni yengba horami makoina madu hangdoktuni yengam matamda sheenabora ko binupi amagi missing report mafam amata da thiyo phanglamde maram asidagi makoi upai leitaba haibadu oirami modogi makoi na khalami haiba pause kyawi amna chumir chumde haibase khangnabagi damakta only housing maru eba point di kaina hai taragadi Indrani Mukherjee masamakta question to bose masini haina makoi na khanrami adubu karigumba evidence amata leitana kanagumba heta call amagi basis ta Tauraga Indrani Mukherjee faraga police station the pura question to habase makoigi sakti gi wang madani maramaduna hairiba wa se kyam chumi or lali haibase khangnabagi damak makoi angle sing thiba horaki angle sing ado makoi su fangki amasung hairiba angle dagi hairiba wafum sing se kyam yamna chumi or chumde habase gi matang na makoi na likul su phangmagamki aduga hariba thodu makoina thijalikan matamsida Indrani masama India da lairamde ma UK da lairame singasina likhulji kamaina fangge ha matamda Indrani Mukherjee gi sei ahum gi mamangda ma ki driver ibnu pa am khak lairame nupa se gi maming Shyambarai kawi aduba hojikti nupa se driver gi thabok se gi tokhirame police na khalam me ha ibnu pa se lokhol oraga
wahang pahong khara tawu taragari suksoi soidana haiba wasigi matangda karibu khara di khangma ngamuni khalami adubu kanagum mi amabu maram ilai laitana police hekta ka kholaga wahang bai base ain ge mi engda yadabanina haiba Shyambarai ka bunu pasigi mathakta any criminal record laibra haina check tawrami adubu laibna thiri Shyambarai gi mathakta matamuda criminal record ama phawa lairamde adubu Rakesh Maria ki pautak matungina Shyambarai ki mathakta criminal record ama phawa laitaba taragasu maku mikup na hum singna yengsina magi demakta harami so in tau todana June ki tha so hokre July so hokre hojik August ki tha ni August ki tha sida su nasa ki special police team sina Shyambarai ki mathakta mikup na hum singna yengsinba magi asoiba ngaiduna lairami 2015 gi 21 August ni namachida Shyambarai Bandra gi Qatar road ki road ta laiba samudra gi mapan da laiba jungle sida mahak se chatlaga lairami mangna soina sale kan sida khang haudana police ki team se patrolling chatpani aduda Shyambarai su matam na khoina munega matam da Shyambarai se pakhat manmudagi police sing du ubada mahak se chelami adumaina mahakna khang haudana police ubada yam pakhana sian mudada police ki team aduna yam chingnana mahako farami aduga frisking tawa matam da mangondagi country made pistol ama aduga life cartridge adi kape aba lomai maru ohum banglami masida basis oiraga Mumbai police na arms ki makhada Shyambarai legal le na mahako farami aduga our police station de pudna lagnami mayam se na khambiranguni police station jabu taraga de police ke wahang pohong aki akhan phahon ba sakmana na Shyambarai da su policing aduna torami madagi Shyambarai da police ki mamang da kuina lotuna thambang gam laktre ko aduna hauki mamang gi wari ma'am do tama police ki mamang da wari liba horaki wari gi matungina ma se sheenabora murder plan sida Indrani Mukherjee lupa lakh manga pigani hairga yahon khebani haika ma yori sigi ma hatarak poina ngasidagi chai ahum 2012 sida mahakna Indrani Mukherjee gi matung ina magna sina murder plan se yaro matung April gi tang kulhumdoi 2012 numitsi Indrani Mukherjee UK dagi India da halaklami aduga masigi hek thangnaba numit April gi tang kunmari 2012 sida Indrani amadi sena mabani Bandra National College ki manakta laiba showroom immersion showroom hariba sida unnaba plan yalami plan sigi matung ina Shyambarai amadi Indrani Mukherjee metallic machugi car Opel Corsa hariba sida mabani chatlami hariba car se thawaina Indrani na sina siu hatpada sinanaba waiba car makhani car se lupa 5,000 piraga agency da waibani ka makoina phumadu yawo matamda mangkino na Sanjeev Khana ko nupa mangaiduna lerami hariba nupa si in details di makhata ba wari da mayam khamina sika mai tawdana Indrani Mukherjee Shyambarai amadi Sanjeev Khana sina bulak pa ngairami ngan erwa matung haibadi nimdang wairam gi pung 3:04 adwaida sina so phumadu yaroklami sina na phumadu yarok matamda yam nungsi na Indrani na hak tarami aduga mana paiwa ising bottle ado sina thakna pirami haiwa ising bottle se mangjongna na Indrani Mukherjee na ising bottle sigi manungda unconscious oinaba hidak already mix tawkhrabani adubu sina di madu khamjadabani na sina na seno thaklami aduga mabani so immersion showroom gi manungda changlami Indrani na sina humasida kawriba sate kari gi sunate ma kidamakta sari ama amasung diamond gi ring ama laibina gi damakta kawbani makoina hariba dukan sidagi laiba makoina lagido pot lairo matungda bungkhai amagi matungda mabani immersion showroom gi pan tholoklami do gari gi manungda kakhatlami aduga makoina humado thadoklammi aduga Indrani Mukherjee na driver Shyambarai da Pali Hills ki maikai rom chatna ba hairami Pali Hills habase Bollywood ki celebrities mayam gi laifam yan mangin chitba jaga ama khakne do gari se manungda tongi basi maningi sita Indrani amadi sina aduga mamangdana Shyambarai aduga Sanjeev Khana moi mayam sing si hana sina na sa khangbo ibana gari to tong matamda mangonda kaigumba nungaitaba hawa haibado am to wairamde moigi gari se haujiksu Pali Hills from da adum tharoklami gari se gi manungda sina amadi Indrani wari watai sarami adubo
Sinadi nga sai mana thakhiwa isingdugi effect to panba hoklabi tamna unconscious oiba horaki aduga masa pungfana unconscious oire haibado khanglo matamda indrani na driver sambarai da gari du sunsana mafam amada khamna ba hairabi gari du khamlo matungda Sanjib Khana amadi sambarai gari dagi kumthrak laga gari gi maningda laklami aduga Sanjib Khana na sinagi samdu kanna fairami aduga Sambarai na masinda melami tanjasida Indrani na sinagi mang samduda kanna sinaba hatnabani haiduna melami ko tanjasida sinasi magi source khangphun fulakpadagi magi ikhang khanghauduna conscious oiraki aduga magi kanna nanthoknaba hotnaki Sambarai na magi machinsi menbani magi khutchida phawba kanna chiki ko I phau thoi adubu kai upai lai madi mathantani Makoy ohumna overpower to budagi Indrani na sinabu siri pho magi mangsam da kanna melame magse siri hayama te manata magi met pado thado ami sumaina magi siri habse confirm oi budagi Sanjib Khana amadi Sambarai masang gi sita kakhatlami adu gari thoba horami gari do khara thoba horaba matungda Sanjib Khana di lambi da kum hore adu ga mana laiba hana dagi laiba hotel hilltop omna chathirami aduga Indrani na sinagi asiba haksang asi yam fajana properly koi phamandana kana go mi man hek mapani yang pada ma ja asiba haksang ni haibase khangdana yam kana hotnarami aduga mkhoi gari se Bandra gi 5-star hotel Tasland N gi magai rom da laklami hairiba mkhoi lakpa matamda Indrani na hanna sinada yanga wahi se hairami Hojikti sina 3 BHK ki flat fangedana habise man handan harme bako moi hojik tas land and hotel yore aduga moi hotel gi parking da moi gari do khamlami aduga sina gi asi haksang do back set ta fasana hifalami aduga Indrani hotel nungna sangirami mana sangdrikanda Sambarai da gari do fasana section yengna ba hairami Indrani hotel 5-star hotel jogi mina taraga mangamuk leiraga thorol ami aduga sedbage driver Sambarai da maki laifam moli gi Marlo cooperative housing complex ta sat anaba hairami gari si sum thoropna hojikti moi gari do Marlo cooperative housing complex rol ami aduga moina lakma tamda lambi dagi Sanjib Khana su magi hotel hilltop gi pick up toraga laklami gari do Indrani garage ki mamang na khamlami aduga Indrani na mangjalo na mana hapkhaba acho bek amang gari gi digi lathorolami aduga sinagi asiba haksang ado Indrani amadi Sanjib na maninggi sita phamaga hapsinna kanna hotnarami tanjasida driver Sambarai di babani tawriba do mina ubra udabra haina check tawnobe damakta mabanda leraga achat ok check tawraga lerami sinagi asiba haksang ado bek nungda hapsalo matungda garage adugi nungda thamlami do garage to lock tawsanami lock tawsanba loira matungda mokoi ohmak building Cigi 5th floor da laiba 5th floor gi flat number 19 na mokoi ohmak punamak moi ohmak karaklami hariba flat ase Indrani amadi Peter Mukherjee gi mingda laibani ko mina chama gi matungda Sanjib Khana amok magi hotel hilltop basana bani haiduna thokirami adugi matungda amok Sambarai magi quarter da hankhirami tanjasida Indrani Mukherjee na khalami magi ahamna plan sheenabora haibagi plan je simadi success oire ani sibo plan chena hariba body se Matw Karmna dispose tawgani haibagi plan dani hariba plan je magna yatna loirabani ko kadapta ngairabani Indrani Mukherjee na murder tawdaba noma watlikan haibadi April gi tang 12 2012 haibadi magna UK dagi Mumbai da halakpu numitsi maktada magna market driver Sambarai ga loinana Mumbai dagi kilometer chamrom chalaga leiba Raigarh district ki pen hairiba sahar sida laklami mafam sida magna lawpagi maramdi hairiba jaga se jungle ni koi question mafam ni do mafam ase mi kaya ta gandeba ko aduga hairiba mafam sida itattatana koi news singda sakhangda asiba haksang sing langtho amagi paw suman uyeba aduna magna sinagi asiba haksang si mafam sida langtho ama taraga di hairiba sakhangda asiba sing asugi sakhangda asiba sing adugi marakta maso ama oikini ha khanbadagi neba ko aduga mahakna mafam si yoro matungda chap chaba jaga si mahakna kada waida oigini habasi thiro matungda mafam si mana lepe mafam si I maming gagodi khurgawi mafam si mana stus to I maram de hairiba jaga sidagi
ख्वाइदगी नक्पा पेन सारगी पुलिस स्टेशन से 9 किलोमीटर लापेबा जगह से याम लापना मरम मोरगा पुलिस स्टेशन पुलिस की पेट्रोलिंग के लाका मतमदा असि बापचांग अमा लय हाबसे याम इराय लायना खंगबा ngam हाबसे इंद्रानी की मागी वखन की थाजबिनेबा अदुना मरम मोरगा जगह से मा खनखिबनी सुमाइन तौदना मर्डर तौरो मतुंगदा इंद्रानी ना सिनागी हक्सांग से गदा वाइदा डिस्पोज तौकुनि हाबसे ऑलरेडी प्लान तौग्रे प्लान से हौजिक एग्जीक्यूट तौदो गायरेको प्लान से एग्जीक्यूट तौनुबिदमक्ता सेना से हातलबा मतुंग मतुंगी अंगन बायुक पुंग मरी सुवाइदा मखोय अहुम इंद्रानी मुखर्जी संजीव खाना अमदी श्यामबर राय गैरेसिगी ममांग दम खोय पुंग मरी सुवाइदा थेंगनरम द लैखिबा सिनागी असिबा हक्सांग यावबा बेग अदु लौथोरकलमी अदुगा गाड़ी मनुंगदा बेग अदुदगी अमुक सिनागी असिबा हक्सांग लौथोगा प्रॉपर्ली अने सीट मनिंगी सीट फमहलमे सुमाइना मनिंगी सीट फमहलब तुंगदा मखोय गाड़ी अदु रायगढ़ डिस्ट्रिक्ट पांग थवा हरकलमे सिना से सीबा कुइरबनिनको मागी मसादगी नमथिय मनम लाकपा हौरमी मरम अदुना मागसे फ्रेश ओइनबा अदुगा अहिंग मी मानबगी दमक्ता इंद्रानीना मेकअप तौबिरमी मसम सेमबिरमी लिपस्टिक तबिरमी को अदुगा परफ्यूम से चाइरमी हाबदी कईगुम लंबिदा फ्रिक्सिंग तौरम तारगदी मीना चिंगनखिनी हाबदगी मांगना हाइबा थोकसिंग से तौबनी को अदुगा लंबिदा मखोय चप्प मतमदा पेट्रोल स्टेशन पेट्रोल पंप अमदा खामगा केन अमदा पेट्रोल लीटर 30 लेरमी को अदुगा मखाताना गाड़ी दो थौरमी गाड़ी द सुम थौरपना हौजिति गागोदी हाइबा फमदा यौरे फमदा यौरबा मतुंगदा इंद्रानी मागी खाउदगी अखोय अनौबा शूज पेयर ओम लौथोरकलमी को मदुबदा अनी दिंगकलमी हाइबा शूसिंग अदु अखोय ओमना तोंगनबनी को मसे इंद्रानी हानना प्लान यातना लोइखरबनी माने शूज लेबगी मरमदी हाइबा मखोय हौजेजि तोंलिबा शूज सिदा मफमदुगी लेबाक तोपा तारगदी मदुना हेंग एविडेंस अमसु अरकपा याय किबदगी मागना अनौबा शूसिंग अदो लौथो अनौबा शूसिंग अदुदा तोंगागा हाइबा शूसिंग अदो तोंगाना कोना लोटपगी प्लान नि मागी सिको सुमाइन तौदना शूसिंग अदो मखोय होम तोंगलमी गाइदगी कुमलमी अदुगा नखल मरी मक्ता कना कना लई हाइबदो यंगलमी कनामता लेत्रे हाइबा खंगलबा तुंगदा सिनागी असिबा हक्सांग अदो जंगल मनुंगदा चिंगछलमी अदुगा मफमनु थमलमी थमलबा मतुंगदा संजीव खाना मसामकना सिनागी मसासिदा ngасai लंबीदगी लेरखिबा पेट्रोल लीटर 10 द पुलप हाइरमी हाइरबा मतुंगदा इंद्रानी मसामकना मागी मसल नुपीगी असिबा हक्सांग से मखुद मंगना मई थारमी मफमबुदा ngahak लेरमबा मतुंगदा मखोय अहुमक मुंबई मकी अमु पांगलखि का